ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯄ꯭ꯔꯖꯥ ꯂꯤꯁꯤꯡ ꯂꯥꯛ ꯀꯌꯥꯗꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯒꯤ ꯏꯍꯧꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯄꯥꯈꯪ ꯈꯟꯗꯣꯛꯇꯨꯅ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤꯡ ꯊꯥꯖꯕ ꯍꯥꯏꯅ ꯂꯦꯞꯅꯔꯗꯨꯅ ꯆꯞ ꯆꯥꯕ ꯑꯑꯣꯟ ꯑꯑꯣꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯂꯦ꯫ ꯅꯤꯡꯊꯧꯀꯣꯜꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯕ ꯁꯥꯗꯨꯅ ꯂꯣꯏꯅꯃꯛ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯗ ꯑꯣꯡꯗꯨꯅ ꯂꯥꯏꯔꯕꯒ ꯃꯟꯇ꯭ꯔꯤꯁꯤꯡꯒ ꯅꯤꯡꯊꯧꯒ ꯉꯥꯏ ꯁꯦꯟ ꯑꯣꯏꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯅꯤꯡꯊꯦꯝꯕꯨ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅ ꯂꯥꯠꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯄꯥꯎ ꯇꯝꯕꯗꯒꯤ ꯂꯣꯛꯂꯧ ꯂꯩꯃꯅ ꯃꯃꯥꯛ ꯅꯨꯄꯥꯅ ꯅꯤꯡꯊꯧꯒꯤ ꯁꯚꯥꯗ ꯏꯆꯪ ꯊꯧꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯋꯥꯡꯂꯦꯟ ꯄꯨꯡꯐꯝ ꯀꯥꯏꯗꯅ ꯅꯣꯡ ꯇꯥꯕꯤꯔꯛꯅꯕ ꯃꯄꯥ ꯏꯁꯤꯡ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯃꯆꯥꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕꯗꯨ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯅ ꯁꯚꯥꯗ ꯍꯥꯏꯔꯝꯕ ꯄꯨꯡꯐꯝꯗꯨ ꯆꯞ ꯆꯥꯅ ꯅꯣꯡ ꯋꯥ ꯋꯥ ꯇꯥꯔꯛꯂꯦ꯫ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯍꯔꯥꯎꯅꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯀꯨꯝꯁꯤꯗꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯐꯕ ꯀꯨꯝꯅꯤ, ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯒꯅꯤ, ꯐꯧꯊꯣꯛ ꯃꯔꯥꯡ ꯀꯥꯏꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯀꯨꯝ ꯑꯗꯨ ꯐꯧ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯟꯗꯨꯅ ꯆꯥꯊꯣꯛ ꯍꯦꯟꯅ ꯂꯩꯕ ꯀꯨꯝ ꯑꯃ ꯑꯣꯏꯔꯦ꯫ ꯂꯥꯏꯒꯤ ꯅꯤꯡꯉꯣꯜ ꯂꯧꯔꯕꯅꯤꯅ ꯃꯥꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯪꯕꯗ ꯅꯠꯇꯅ ꯃꯤ ꯐꯠꯇꯕ ꯀꯌꯥꯕꯨꯁꯨ ꯑꯐꯕ ꯄꯔꯥ ꯇꯝꯕꯤꯔꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯤꯡꯊꯦꯝꯒꯤ ꯁꯪꯒꯥꯏꯗ ꯄꯨꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤ ꯄꯨꯊꯣꯛꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧꯗꯨ ꯀꯂꯛ ꯃꯤꯍꯧꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯅꯤꯡꯊꯦꯝ ꯅꯪ ꯑꯃꯨꯛꯇꯪꯗꯤꯀꯣ ꯍꯥꯏꯅ ꯃꯊꯃꯣꯏ ꯌꯧꯅ ꯁꯤꯡꯅꯈ꯭ꯔꯦ꯫ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯃꯁꯥꯒꯤ ꯃꯃꯜ ꯈꯪꯗꯕꯒꯨꯝ ꯂꯩꯅꯝ ꯍꯦꯟꯕꯤ ꯂꯩꯔꯥꯡꯅ ꯃꯁꯥꯒꯤ ꯃꯅꯝ ꯈꯪꯖꯗꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯐꯠꯇꯕ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯨꯕꯗꯨ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯇꯅ ꯇꯧꯒꯦ ꯍꯥꯏꯅ ꯏꯀꯥꯏ ꯈꯪꯗꯅ ꯁꯤꯡꯅꯕ ꯑꯗꯨꯃꯛ ꯑꯣꯟꯈ꯭ꯔꯦ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯛꯇ ꯈꯟꯕ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜꯗ ꯅꯤꯡꯊꯦꯝꯅ ꯄ꯭ꯔꯖꯥ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯌꯥꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯃꯃꯜꯁꯤꯡꯗꯨꯅ ꯊꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝꯁꯤ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯍꯟꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛ ꯍꯥꯏꯗꯣꯛꯇ꯭ꯔꯕ ꯈꯨꯗꯛꯇ ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯌꯥꯊꯪ ꯄꯤꯕ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯑꯁꯤꯗ ꯂꯦꯞꯂꯗꯨꯅ ꯅꯤꯡꯊꯧꯗꯨ ꯍꯧꯈꯤꯕ ꯀꯌꯥꯒꯤ ꯏꯀꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝꯕꯨ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯅꯕ ꯀꯧꯕꯗ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡ ꯀꯥꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯍꯪꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ? ꯅꯤꯡꯊꯦꯝ, ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤ ꯑꯃꯒꯤ ꯅꯠꯇꯦꯗꯣ꯫ ꯅꯪꯅ ꯑꯁꯨꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕꯗ ꯅꯠꯇꯅ ꯑꯩ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯇꯠꯇꯅ ꯃꯥꯏꯊꯤꯕ ꯐꯪꯂꯦ꯫ ꯁꯨꯝꯗꯧꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯇꯥꯎ ꯅꯤꯡꯊꯦꯝ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯣꯃꯣꯔ ꯅꯠꯇꯦ, ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯗ ꯅꯕꯨꯛꯆꯦꯜ ꯇꯤꯡꯅ ꯄꯤꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯍꯧꯐꯝ ꯁꯥꯠꯐꯝ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯕꯨꯁꯨ ꯈꯪꯍꯟꯕ ꯆꯨꯝꯗ꯭ꯔꯥ? ꯃꯔꯝꯗꯤ ꯅꯪꯅ ꯃꯅꯨꯡ ꯃꯇꯝ ꯊꯣꯛ ꯆꯥꯗꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯑꯗꯨꯛ ꯐꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯂꯕ ꯁꯅꯥ ꯊꯣꯛꯐꯝꯁꯤ ꯑꯔꯦꯝꯕꯗ ꯍꯦꯛꯇ ꯃꯥꯡꯂꯣꯏꯗ꯭ꯔꯥ? ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯩ ꯑꯃ ꯈꯪꯍꯧꯗꯅ
ꯁꯖꯤꯛ ꯃꯇꯨꯡ ꯏꯟ ꯊꯕꯥ ꯃꯃꯩ ꯋꯥꯏꯈ꯭ꯔꯕꯁꯨ ꯈꯪꯍꯧꯕ ꯀꯌꯥ ꯂꯩꯔꯕꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛ ꯍꯦꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯣꯟꯕ ꯌꯥꯏꯀꯣ? ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯏꯅꯤꯡꯊꯧꯅꯁꯨ ꯍꯧꯗꯣꯔꯛꯇꯦ, ꯅꯅꯥꯏꯅꯁꯨ ꯁꯤꯅꯤ ꯗꯨꯅꯤ ꯍꯥꯏꯅꯁꯨ ꯍꯧꯗꯣꯛꯇꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯃꯁꯤ ꯀꯝꯗꯧꯕꯅꯣ ꯍꯪꯕꯤꯔꯛꯇꯦ꯫ ꯌꯥꯝꯅ ꯐꯔꯦ, ꯉꯁꯤ ꯏꯅꯤꯡꯊꯧꯅ ꯃꯇꯥꯡ ꯆꯥꯅ ꯍꯧꯗꯣꯛꯄꯤꯔꯛꯄ꯫ ꯅꯤꯡꯊꯧꯅ ꯍꯣ ꯑꯗꯨꯅꯤ ꯅꯤꯡꯊꯦꯝ꯫ ꯅꯤꯡꯊꯦꯝꯅ ꯐꯅꯤ, ꯅꯅꯥꯏ ꯑꯩ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝꯗꯨ ꯇꯥꯛꯆꯒꯦ꯫ ꯀꯂꯛꯃꯤ ꯍꯧꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯦ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯔꯒꯦ ꯍꯥꯏꯔꯛꯂꯕꯅꯤꯗꯣ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯦꯝꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯇꯥꯛꯂꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯗ ꯇꯥꯛꯆꯒꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯑꯆꯥꯟꯕ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯇꯥꯛꯄꯤꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯍꯟꯕꯤꯒꯅꯤꯗꯣ꯫ ꯑꯗꯨꯒ ꯀꯥꯎꯕꯤꯔꯣꯏꯗꯕ ꯑꯃꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯤ ꯑꯅꯤ ꯁꯨꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯤ ꯑꯅꯤ ꯁꯨꯅ ꯆꯠꯃꯤꯟꯅꯔꯕꯗꯤ ꯊꯝꯕꯥꯜꯗꯨ ꯁꯅꯥ ꯑꯣꯜꯂꯨ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯃꯤ ꯑꯃꯃꯝꯇꯪ ꯆꯠꯂꯒ ꯍꯦꯛꯀꯗꯕꯀꯣ ꯅꯤꯡꯊꯦꯝ? ꯅꯤꯡꯊꯦꯝꯅ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯂꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯅꯅꯥꯏ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯖꯔꯒ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯃꯃꯥꯡꯃꯛꯇꯗ ꯍꯦꯛꯆꯒꯦ꯫ ꯈꯣꯡꯗꯣꯏꯃꯤꯟꯅꯔꯤꯁꯤꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯗꯨ ꯉꯥꯏꯉꯝꯗꯅ ꯅꯤꯡꯊꯦꯝꯒ ꯉꯥꯏꯔꯣꯏꯅꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯇꯝꯅ ꯁꯥꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯅꯤꯡꯊꯧ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄꯁꯤ ꯐꯣꯡꯅ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯗꯦ, ꯑꯗꯨꯅ ꯃꯁꯤꯒꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯅꯅꯥꯏꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯌꯦꯡꯕꯤꯌꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯑꯁꯤ ꯍꯩꯕꯣꯡ ꯃꯔꯨꯝꯗ ꯂꯩꯍꯜꯂꯝꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯏꯟꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤꯗ ꯁꯥꯠꯂꯤꯕ ꯏꯆꯝ ꯆꯝꯕ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯤ ꯍꯥꯏꯕ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯍꯦꯂꯣꯏ ꯇꯔꯨꯛꯇꯨ ꯆꯥꯎꯔꯕ ꯃꯍꯨ ꯆꯦꯟꯕ ꯂꯤꯟ ꯈꯥꯔꯧ ꯑꯣꯟꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯈꯠꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯏꯇꯩꯃꯁꯤꯡ, ꯅꯅꯥꯎ ꯅꯤꯡꯊꯦꯝꯅꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯇꯪ ꯍꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯟ ꯈꯥꯔꯧꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝꯅ ꯃꯇꯩꯃꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯇꯩꯃ ꯇꯔꯨꯛꯅ ꯅꯤꯡꯊꯧꯀꯣꯜꯒꯤ ꯐꯧ ꯆꯦꯡ ꯁꯤꯡ ꯌꯦꯟ ꯄꯨꯝꯕ ꯆꯥꯊꯣꯛꯄꯤꯗꯨꯅ ꯅꯅꯥꯎꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯀꯂꯛꯃꯤ ꯍꯧꯕ ꯅꯤꯡꯊꯧꯀꯣꯜꯗꯒꯤ ꯇꯝꯕ ꯅꯤꯄꯥ ꯑꯃꯃꯝ ꯏꯇꯩꯃ ꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯊꯥꯖꯔꯛꯂꯒꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯗꯒꯤ ꯊꯝꯕꯥꯜ ꯑꯃ ꯍꯦꯛꯄꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯇꯩꯃꯁꯤꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛ ꯍꯦꯛꯇꯠꯄꯒ ꯁꯅꯥ ꯑꯣꯟꯕ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯍꯦꯛꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯨ ꯅꯤꯡꯊꯧꯗ ꯀꯠꯂꯦ꯫ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯕꯨꯛꯇ ꯑꯁꯨꯝꯅ ꯈꯜꯂꯤ, ꯅꯤꯡꯊꯦꯝꯅ ꯅꯨꯡꯇꯤꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯌꯣꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯀꯣ꯫ ꯃꯍꯥꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯄꯪꯕ ꯃꯤꯁꯛꯅꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯁꯨꯛ ꯐꯖꯔꯕ ꯃꯐꯝ ꯑꯁꯤ ꯃꯥꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯛꯊꯣꯛꯏ꯫ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯗꯨꯅ ꯍꯦꯛꯍꯜꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ꯫ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯀꯅꯤ, ꯁꯦꯟꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯅꯅꯕꯒꯤ ꯇꯟꯖꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎꯅ ꯃꯔꯥꯜꯌꯥꯏꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯥꯔꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯐꯥꯎꯕ ꯄꯥꯝꯃꯨꯗꯕ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃ ꯀꯧꯔꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯆꯔꯨꯅꯕ ꯋꯥꯔꯝ ꯄꯨꯝꯕ ꯇꯥꯛꯂꯦ꯫ ꯍꯌꯦꯡꯅ ꯑꯃꯒꯤ ꯃꯊꯪꯅ ꯑꯃꯒꯤ ꯍꯥꯏꯅ ꯐꯝꯅꯥꯏꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯁꯨꯅꯅꯕ ꯁꯦꯝꯗꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯁꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯍꯦꯂꯣꯏ ꯇꯔꯨꯛꯇꯨꯅ ꯍꯔꯥꯎꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫
ꯉꯁꯤꯅ ꯑꯇꯣꯞꯄ ꯑꯃ, ꯍꯌꯦꯡꯁꯨ ꯑꯇꯣꯞꯄ ꯑꯃ ꯍꯦꯂꯣꯏꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯦꯗꯣ꯫ ꯅꯤꯡꯊꯧꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨꯅ ꯄꯥꯎꯅꯨꯡ ꯑꯃꯠꯇ ꯄꯤꯔꯗꯕ ꯑꯁꯤꯗ ꯆꯤꯡꯅꯕ ꯄꯣꯛꯂꯦ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯐꯪꯖꯕ ꯑꯗꯨꯗ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯇꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯈꯤꯕ ꯃꯤꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯄ ꯑꯁꯤꯗ ꯍꯦꯟꯅ ꯍꯦꯟꯅ ꯆꯤꯡꯅꯔꯛꯏ꯫ ꯅꯤꯡꯊꯧꯀꯣꯜꯒꯤ ꯇꯝꯕ ꯅꯤꯄꯥ ꯆꯠꯈꯤꯕ ꯃꯈꯩ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯄꯗ ꯅꯠꯇꯅ ꯏꯔꯥꯡ ꯑꯃꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯋꯥꯀꯠꯁꯤꯡꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯂꯨꯔꯒꯦ, ꯃꯔꯤ ꯃꯈꯣꯡ ꯑꯃ ꯈꯪꯗꯣꯛꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡꯗꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯏꯌꯦꯟ ꯂꯥꯟꯊꯦꯡꯅꯕꯒꯨꯝ ꯈꯨꯠꯆꯨ ꯊꯥꯡꯂꯦꯟ ꯄꯥꯏ, ꯌꯣꯠꯀꯤ ꯐꯨꯔꯤꯠ ꯂꯤꯠ, ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯅꯤꯡꯊꯦꯝꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯣꯏꯅꯧ ꯂꯩꯃꯅ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯟꯗꯨꯅ ꯆꯠꯈꯤꯗꯨꯅ ꯃꯆꯦꯝ ꯇꯔꯨꯛꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯨꯡꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯅꯥꯎ ꯑꯇꯣꯝꯕꯤꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯆꯦꯝ ꯇꯔꯨꯛꯅ ꯁꯣꯛꯅ ꯁꯝꯅꯕꯗꯤ ꯌꯥꯗꯕꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯆꯦꯝ ꯑꯍꯟꯅ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯛꯄꯅꯣ, ꯅꯤꯡꯊꯦꯝꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯃꯆꯦꯝ ꯇꯔꯨꯛꯇ ꯍꯥꯏꯖꯔꯛꯄꯁꯤꯡ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯆꯣꯏꯅꯧ ꯂꯩꯃꯅ ꯍꯥꯏꯔꯛꯏ, ꯈꯠꯅ ꯆꯩꯅꯕ ꯅꯠꯇꯦ ꯏꯆꯦꯝ ꯇꯔꯨꯛꯃꯛ, ꯉꯁꯤꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯦꯝ ꯇꯔꯨꯛꯅ ꯅꯤꯡꯊꯧꯗꯨꯕꯨ ꯆꯩꯅꯥ ꯀꯌꯥ ꯀꯌꯥ ꯐꯪꯍꯟꯗꯨꯅ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯅ ꯑꯣꯠꯂꯕꯁꯨ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯈꯥꯛꯄꯤꯔꯝꯃꯨ꯫ ꯃꯇꯝ ꯆꯥꯅ ꯅꯅꯥꯎꯅꯤꯄꯥ ꯈꯣꯡꯗꯣꯏꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯅꯥꯎꯅꯤꯄꯥꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯅ ꯂꯥꯎ ꯈꯣꯡꯂꯛꯂꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏꯗꯣ꯫ ꯑꯗꯨꯒ ꯏꯆꯦꯝꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯥ ꯎꯆꯦꯛ ꯍꯥꯠꯄꯗ ꯍꯥꯂꯦꯡꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯦꯝꯒꯤ ꯃꯃꯥꯡꯉꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯍꯥꯠꯈꯤꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯏꯆꯦꯝꯁꯤꯡ, ꯅꯤꯡꯊꯧꯗꯨ ꯉꯁꯥꯏꯅ ꯀꯣꯅꯨꯡꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯈ꯭ꯔꯕꯅꯤ, ꯃꯐꯝ ꯑꯁꯤꯗ ꯌꯧꯕꯨ ꯌꯧꯁꯤꯜꯂꯛꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯦꯝꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯔꯥꯟꯌꯥꯏꯗ ꯍꯜꯂꯛꯇꯨꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯄꯥꯎ ꯇꯝꯂꯦ꯫ ꯄꯟꯊꯗꯅ ꯅꯤꯡꯊꯦꯝ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯀꯣꯅꯨꯡ ꯀꯥꯔꯛꯏ꯫ ꯂꯥꯏꯒꯨꯝꯕꯅꯤ ꯈꯟꯅꯔꯕ ꯅꯤꯡꯊꯦꯝꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯦꯛ ꯊꯨꯡꯂꯔꯕꯒ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯄꯨꯝꯅꯃꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯞ ꯂꯥꯎꯗꯨꯅ ꯅꯤꯡꯊꯦꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯀꯣꯜꯒꯤ ꯏꯃꯥ ꯏꯕꯦꯟ, ꯏꯆꯦ ꯏꯆꯜ ꯄꯨꯝꯅꯃꯛ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ꯫ ꯃꯔꯝꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄꯁꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯦꯛꯂꯨꯕꯗ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕꯤꯅ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯊꯣꯛꯈꯤꯒꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯀꯂꯛ ꯃꯤꯍꯧꯕꯗꯒꯤ ꯍꯦꯛꯂꯤꯉꯩ ꯍꯦꯛꯇ ꯍꯦꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯂꯛꯇꯨꯅ ꯑꯃꯗꯒꯤ ꯍꯦꯟꯅ ꯍꯦꯛꯂꯝꯒꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯔꯔꯣꯏ, ꯁꯣꯏꯗꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯈꯠꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯀꯞꯈꯠꯅꯔꯛꯄꯗꯒꯤꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯄꯨꯝꯅ ꯅꯤꯟꯈ꯭ꯔꯦ꯫ ꯀꯨꯝ ꯀꯥꯡꯗꯨꯅ ꯆꯥꯛ ꯇꯥꯡꯂꯕ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯁꯥꯒꯩ ꯐꯝꯅꯥꯏꯕꯁꯤꯡꯅ ꯂꯩꯕꯥꯛ प्रजा ꯒꯤ ꯑꯋꯥꯕ ꯈꯪꯕꯤ ꯎꯕꯤꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄꯤꯔꯝꯒꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯈꯔꯒꯤ ꯈꯨꯖꯦꯜꯗꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯖꯔꯒ ꯊꯝꯖꯤꯟꯖꯕ ꯐꯧ ꯆꯦꯡꯁꯤꯡ ꯃꯗꯨꯗꯒꯤ ꯅꯝꯐꯨꯗ ꯈꯣꯝꯒꯠꯂꯝꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯈꯣꯏ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯖꯕꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥ ꯅꯥꯟꯊꯩꯔꯒ ꯅꯤꯡꯊꯧ ꯃꯁꯥꯃꯛꯁꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯤꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯄꯥꯎ ꯇꯝꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯏꯁ, ꯃꯥꯡꯂꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ! ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯈꯤꯕ ꯄꯨꯝꯕ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯅꯥꯏꯗ ꯄꯥꯎ ꯑꯃꯇꯪꯗꯤ ꯄꯤꯕꯤꯔꯛꯄ ꯆꯨꯝꯕꯅꯤ꯫
ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯂꯥꯏꯅꯤꯡꯊꯧꯁꯦ ꯂꯩꯃꯔꯦꯝꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯝꯗꯧꯁꯤꯒꯦ ꯅꯤꯡꯊꯦꯝꯅ ꯁꯅꯥ ꯏꯕꯦꯝꯃ ꯑꯐꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯅꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯆꯠꯁꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯊꯤꯜꯂꯦ ꯁꯅꯥ ꯏꯕꯦꯝꯃꯁꯤꯡ ꯊꯤꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥ ꯇꯟꯈꯣꯝ ꯈꯣꯝꯗꯨꯅ ꯃꯈꯣꯡ ꯌꯥꯡꯕ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯄ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯨꯡꯂꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧꯗꯣ ꯍꯦꯂꯣꯏ ꯇꯔꯨꯛꯅ ꯑꯣꯟꯕ ꯏꯁꯤꯡꯒꯤ ꯁꯥꯁꯤꯡꯗꯨꯅ ꯆꯤꯛꯊꯠ ꯈꯣꯠꯊꯠꯇꯨꯅ ꯍꯥꯠꯀꯗꯕꯒꯤ ꯂꯥꯛꯅꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯀꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯌꯦꯡꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯁꯕꯥꯎ ꯂꯥꯟꯕꯥꯎꯒꯨꯝꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡꯊꯧꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯠꯂꯤꯕ ꯂꯥꯏ ꯑꯣꯏꯔꯦ ꯂꯩꯔꯝꯃꯨ ꯃꯤ ꯑꯣꯏꯔꯦ ꯆꯦꯟꯒꯅꯨ ꯅꯤꯡꯊꯦꯝ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯣ ꯃꯅꯥꯎꯅꯨꯄꯥ ꯅꯤꯡꯊꯦꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯇꯩ ꯃꯁꯤꯡꯅ ꯇꯥꯔꯗꯨꯅ ꯉꯁꯥꯏ ꯃꯅꯥꯎ ꯑꯇꯣꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯦꯝ ꯇꯔꯨꯛꯅ ꯑꯣꯟꯕ ꯁꯥꯁꯤꯡꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯗꯨ ꯑꯁꯣꯛꯄ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯍꯛꯆꯥꯡ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯅꯤꯡꯊꯧꯗꯣ ꯑꯣꯏꯒꯤ ꯃꯤꯠ ꯆꯥꯊꯣꯛꯂꯝꯂꯦ ꯃꯈꯨꯠꯀꯤ ꯈꯨꯠꯁꯥꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯈꯣꯡꯒꯤ ꯈꯣꯡꯁꯥꯁꯤꯡꯗꯨꯁꯨ ꯆꯥꯕ ꯍꯧꯔꯝꯂꯦ ꯑꯣꯟꯊꯣꯛꯄ ꯌꯦꯡꯍꯩꯗꯕ ꯐꯤꯕꯝ ꯑꯃꯗ ꯃꯊ꯭ꯋꯥꯏ ꯈꯛꯇ ꯉꯥꯏꯔꯝꯂꯦ ꯌꯦꯡꯂꯤꯕ ꯄꯨꯝꯕ ꯏꯁ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ ꯅꯤꯡꯊꯧꯗꯣ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯩꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝꯕꯨ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯀꯤꯖꯅ ꯂꯥꯏꯒꯤ ꯃꯆꯥ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯔꯛꯏ ꯅꯤꯡꯊꯦꯝꯅ ꯂꯥꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯤꯡꯊꯦꯝ ꯌꯧꯖꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯀꯔꯤꯃꯠꯇ ꯊꯤꯕꯤꯔꯨꯔꯒꯅꯨ ꯃꯤꯀꯨꯞ ꯈꯔꯗꯪ ꯊꯤꯟꯊꯔꯝꯂꯕꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯖꯕ ꯉꯝꯂꯣꯏꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯗꯣ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯎꯠꯅ ꯍꯨꯏꯌꯦꯟ ꯂꯥꯟ ꯄꯥꯎꯒꯨꯝ ꯊꯧꯅꯥ ꯐꯅ ꯂꯥꯎꯔꯛꯏ ꯂꯥꯎ ꯊꯣꯛꯂꯛꯑꯣ ꯅꯔꯤꯟ ꯄꯥꯟꯕ ꯀꯅꯥꯅꯣ ꯈꯣꯏꯎꯝꯂ ꯅꯃꯨꯔꯥ ꯅꯤꯡꯊꯦꯝ ꯑꯩꯒ ꯆꯥꯏꯅ ꯄꯨꯡ ꯃꯤꯡꯊꯣꯟꯗꯨꯅ ꯍꯨꯏꯌꯦꯟ ꯂꯥꯟꯊꯦꯡꯅꯁꯤ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ ꯑꯗꯨꯅ ꯀꯅꯥꯕꯨꯁꯨ ꯀꯤꯕꯤꯗꯦ ꯃꯗꯨꯗꯒꯤ ꯑꯉꯛꯄ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯎ ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯕꯨ ꯆꯩꯔꯥꯛ ꯄꯤꯔꯤꯕꯁꯦ ꯈꯣꯏꯌꯨꯝ ꯂꯥꯏ ꯁꯥꯏꯑꯣꯟꯁꯤꯡꯅꯅꯤ ꯍꯥꯏ ꯅꯤꯡꯊꯧ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥ ꯎꯆꯦꯛ ꯍꯥꯠꯂꯤꯕ ꯅꯪꯅ ꯑꯉꯝꯕ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯍꯥꯠꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯉꯝꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨꯁꯨ ꯍꯥꯠꯂꯒꯅꯤ ꯁꯗꯥꯟꯕ ꯄꯥꯝꯕ ꯐꯝꯅꯥꯏꯕ ꯀꯌꯥꯕꯨꯁꯨ ꯍꯥꯠꯈ꯭ꯔꯦ ꯅꯪꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯉꯝꯒꯗꯕꯗꯤ ꯊꯋꯥꯏ ꯑꯃꯠꯇꯅꯤ ꯖꯤꯕ ꯑꯃꯠꯇꯅꯤ ꯅꯤꯡꯊꯦꯝ ꯀꯧꯕ ꯇꯝꯕ ꯃꯍꯥꯛ ꯈꯛꯇꯅꯤ ꯅꯤꯡꯊꯧꯗꯣ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯣꯏꯅꯅ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯇꯠ ꯇꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯐꯧ ꯆꯦꯡ ꯀꯌꯥ ꯆꯨꯝ ꯅꯝꯂꯨꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯊꯧꯗꯥꯗꯁꯨ ꯑꯆꯨꯝ ꯃꯔꯥꯟꯗꯤ ꯊꯤꯗꯅ ꯁꯦꯟꯖꯥꯕ ꯑꯃ ꯑꯣꯏꯔꯨꯕ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯀꯌꯥ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯑꯩꯅ ꯐꯪꯖꯔꯤꯕꯅꯤ ꯑꯩ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯤ ꯅꯤꯡꯊꯦꯝ ꯅꯍꯥꯛꯇ ꯁꯤꯟꯅꯔꯒꯅꯤ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯅꯤꯡꯊꯧꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯁꯦꯕꯥ ꯇꯧꯔꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯒꯠꯂꯛꯂꯦ ꯅꯤꯡꯊꯧꯗꯨ ꯁꯣꯏꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯁꯛ ꯉꯥꯛꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯀꯥꯔꯛꯅꯕ ꯍꯥꯏꯕꯗꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯈꯥꯛꯇꯅ ꯀꯥꯡꯖꯩꯕꯨꯡꯗ ꯇꯤꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯈꯨꯕꯝ ꯑꯗꯨ ꯅꯤꯡꯊꯦꯝꯗ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯦ ꯑꯍꯥꯟꯕꯗꯗꯤ ꯅꯤꯡꯊꯦꯝꯗꯣ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯂꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯅ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯂꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯗꯨ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯂꯧꯕ ꯑꯗꯨꯗ ꯍꯔꯥꯎꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ
ꯅꯤꯡꯊꯦꯝꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯀꯥꯡꯖꯩꯕꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯥꯡꯖꯩꯕꯨꯡꯗꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯥꯠꯄ ꯐꯖꯔꯕ ꯄꯥꯠ ꯑꯃꯒꯨꯝꯅ ꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯅ ꯃꯤꯗ ꯑꯣꯡꯕꯗꯒꯤ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫